Security force na terrorist ahum encounter tawduna hatkre. State Taraganitoy amasung Union Territories singda Lok Sabha mikhalgi ahum suba phase ki oina ngasi Lok Sabha ki mikhal pangthokre. Amadi Indian origin astronaut Sunita Williams na Mars ta ahumlak suba oina mission chatnaba sem sakre. Lakliba lepakpopa numit ki ayuk pung 9 mari chatpa matamda USA ki Florida da leiba Kennedy Space Center dagi khongsa lagani haire. Mami TV na khomjinjaba national amadi international ki oiba pau mandena chungkham dagi lobirase. Security force na terrorist ahum encounter tawduna hatkre. Jammu Kashmir ge Kulgam da security force na thiba humbagi thabak chathabada khulai paiba terrorist ahum leirambadagi mafam dumakta da kaptuna hatkre haire. Security force na encounter chathabada laikhidraba terrorist ahum adugi maming matha hauzik faw khangba ngamdre. Village Defense Guard oiba miyoi ama hatkibagi thaudok matungda Jammu Kashmir gi Katwa district ta haukiba thasigi amadagi hauduna security force na hairiba terrorist organization group ani adugi miyoi sing thiba humbagi thabak chathaduna lakhibani haire. Haukiba April ge Kungamapanda Jammu Zone da Additional General of Police Anand Jaina Katwa District ta hairiba terrorist organization group ani lewak asigi ngamkhai wangmadagi naronda changsillaktuna leiramba yabagi thajaba lei hainasu fongdokhiba leikrabani haire. State Taraganitoy amasung Union Territories singda Lok Sabha mikhalgi ahum suba phase ki oina ngasi Lok Sabha ki mikhal pangthokre. Tongan ba Rajya Taraganitoy amadi Union Territories singda punna seat marfu taragan humdoi gi damakta Lok Sabha mikhal ngasi ayuk pung 8 tagi hauduna Assam, Bihar, Chhattisgarh, Dadra, Nagar Haveli, Daman amadi Diu, Goa, Gujarat, Karnataka, Maharashtra, Madhya Pradesh, Uttar Pradesh amadi West Bengal da bot thadanaba hauke aduga Gujarat ki manung chanba Surat Parliamentary Constituency ge seat amadi Bharatiya Janata Party na uncontested mai pakrabani haire. Adum oinabak Jammu Kashmir gi manung chanba Anatnang Rajouri constituency da BSP da mirep oiduna thengnaba miyoi ama leikhidabana maram oiduna ngasi mikhal pangthokidre haire. Ngasi pangthokhidraba seat adugi mikhal adu Election Commission of India ECI na lakadoriba megi tang 15 da pangthokadoriba taruk suba phase ta amuk hana mikhal pangthoknaba lepkhre haire. Ngasi pangthok Lok Sabha mikhalgi ahum suba phase asida mai paknabagi damak mikhal thengnariba singge manungda Union Home Minister Amit Shah, Madhya Pradesh ki hanagi Chief Minister oiramba Shivraj Singh Chauhan amade Digvijay Singh, Civil Aviation Minister Jyoti Aditya Scindia, Union Health Minister Mansukh Mandavia, Samajwadi Party leader Dimple Yadav amade NCP contender na chingba masak naiba miyoi kaya yaure. Indian origin astronaut Sunita Williams na Mars ta ahumlak suba oina mission chatnaba sem sakre. Lakliba lebak pokpa numit ke ayuk pung 9 mari chatpa matamda USA gi Florida da leiba Kennedy Space Center dagi khongsa lagani haire. Sunita Williams Indian origin American amane. Mahak United States ki Navy da captain ki post pairame mahak na space ki journey da khongda rakhibase kumja listing aniga taruke December 8 da STS 116 ke crew ama oina changkhibane adudagi haurakibane. Khongsat aduda mahak flight engineer oina saruk yakibani haina National Aeronautics and Space Administration NASA na phongdorakle. Khongsat aduda Sunita Williams na space ta
pung kunmapanga dasmik taraga tarit leiduna world record ama semke khongsat asigi matung chahi taruk leiraga English ting aniga tara nithoigi July tara marida Kazakhstan Baikonur Cosmodrome dake Russian amasung Japanese crew ga loinana mahakki anisuba space mission gi damak International Space Station da khongsan ke Sunita Williams na space da leiringai da research amadi exploration gi thabak kaya lokhat ke mahakki anisuba mission da Sunita Williams na numit chahunga kungani thoini space da leirakhe Mizoram da lenyawna akanba nonglai nungsitna yum chonga henba amang ata thokhankhre haukiba nomaizing numita lenyawna churakhiba akanba nonglai nungsitna Mizoram da yamdrabada yum chonga henbada amang ata thokhankhre haire Disaster Management and Rehabilitation Control Room na thadorakpa report amagi matung ina Mizoram gi capital oiriba Aizawl da leiba Saron Veng da yum ama unnananbadagi yamna chawna akai atoi thokhankhre Longlai amadi Champhai district ta yum kaya gi chekpal ningkhai bina chingba thodok kaya thoki haire Masagi chahi kuntangai riba miyoi amagi crore taruk henbagi drug security na fare haire Mizoram gi Champhai district ki manung chanba Melbuk Junction da Assam Rifle na amadi Mizoram Police ki apunba security force na Joktwar dagi masagi chahi kun suraba Romintanga koba miyoi amadagi crore taruka lakh chamri ga humfuga mapan ge drugs kg aniga gram chamaga humfu humdoi ka konana Tata Sumo registration number MZ081627 fare haire Fagat laba gari amadi drugs ka konana faraba miyoi adu makhataba ain gi oiba thabak lokhatnaba Jodhpur Police Department ta khosin nakre haire Congress Luchingba Rahul Gandhi na ngasi Madhya Pradesh ki election ga mari leinana pangthokpa rally amada lebak asigi kas ka mari leinana thamliba chada yankhai reservation asi hena pibada kari akaiba leibage hek mathau tariba makhai pigani haina phongdokre Cast based toba reservation chada yankhai phauba piba haibasi Supreme Court na mandate piduna thambane Congress na karigumba pangthokliba Lok Sabha mikhalda mai paktuna lengai paiba ngamlabadi Supreme Court ki mandate ase lawthoktuna Dalit backward amadi tribal communities singi yaifanaba quota amadi reservation hangat hangani haike Mahakna makhatana hojik pangthokliba election ase India ki fazaraba Constitution asibu kananaba Congress amadi India bloc na thengnaba lan amane BJP amadi RSS ki wakalon chenba political parties singnadi Constitution asi makhoi gi wakalon gi matung inna semdoktuna miyambu makhoi gi apamba mawongda hinghanba pamle hairiba maram sing asina liching oiraga sit chamri fangani haiba kholawga loinana leibak asigi tola taraba singdagi reservation lawthoknaba hotnabani haike Rahul Gandhi na ngasi phongdokhiba wafam ase BJP na reservation magi tuna pangthokhiba Lok Sabha mikhal asida mai paknaba hotnaringai dani PM Modi na luchingba BJP na Congress na reservation gi matangda aronba thabak thoram kaya tawduna tola taraba singi kananaba pibadi lairadana Muslim kanglupta kanaba pinaba hotnabani haike Amaromda Rahul Gandhi na ngasi pangthokhiba rally aduda Narendra Modi gi lengak sagatpa national media singna lengak asina Adivasi singda chathariba tawhoidaba thabak sing asi utte masigi maru oiba maramde Adivasi sing asi BJP bu sagatpa national media company sing asida amata yaude loinana lebak asi senjau paiba miyoi marfutara romna chalaiduna lehali haike Myanmar के रखन स्टेट के कोटो शहर के मनुंग चंबा अल्लाह क्यून कुंगांग द जुंता आर्मी की फाइटर जेट ना था सिगी तरुक के अयुक पुंग निपान ताबा मतम द बोट थादा बदा बुद्धिस्ट लाइनिंग बा मोंग यावना मियोय मरी लेखिद्रे हाइरे बिल्डिंग निंखाई बदा सिनमी मंगा सिरे निफु मापन हेना थीवा खंग्रे
South Africa South Coast tagi kilometer chamri rom chatlaga leba coastal city da ngarang nongthel multi-story building ama sabagi thabak tawringai ningkhairakpadagi mafam aduda thabak suba sinme humfutara manga leibagi manungda miyoi manga leikhidre miyoi nifuga mapan henbana thiba khangdana leire haire soklabasing adugi marakta miyoi taraga mathoi amadi ka hena sokpadage aruba fibamda laikatnari haire Mafam aduda emergency ki oiba rescue team chama amadi sniper dog sing sizinaduna sinmi sing adu thiba humbagi thabak makhatana chathari haire Hauzik fawbada rescue team asina ningkhairaba building adugi akai atoina nankhiba miyoi taraga mathoi amadi likhun fangba ngamkhre adubu hauzik fawbagi oina lauthokpang amdana leiri haina disaster management ge chief director Chinglon Wangmagi na phongdorakle Rescue team sing pung kunmari chupna leptana thiba humbagi thabak chathaba leptri adubo makhoi sing adu 5-story building na nansan khibana lauthokpada aruba amadi oiri thaudok adubo matau karamna thokhibano haiba mari leinaba authority singna thijinba hokhibada natana police na case amasu lokhatkre Mizoram da Myanmar lep Refugee listing kuntra mariga yaure haire ke report amage matung ina India da thasigi taruk fawbada Myanmar dagi punna miyoi listing kuntra gani thoi changjafam lauduna leiri haire report adugi matung ina Myanmar chin ki petwa dagi Myanmar gi lalholop arkan army de nanduna recruitment logani haina kiduna Mizoram gi Longthalai district ki manung chanba Hrit Jolda nupi angang yauna changjafam lauduna leiri haire Haukiba chahi asigi February ama fawbada Mizoram gi district taraga mathoida Myanmar migrant listing kuntra mariga chaniga marfuga nithoi changjafam lauduna leiramba khwaidagi nauba report adugi matung ina hauzik nupi listing tara humdoiga chahunga tara punna listing kuntra mariga chahunga kuntra ga nithoi sure haire Mizoram da Myanmar migrants sing asigi mathakta Manipur dagi nupi angang yauna punna miyoi listing tara changjafam lauduna leiri haire Aroibada maroiba pau amuk hana pizare Security force na terrorist ahum encounter tawduna hatkre State taraga nithoi amasung Union Territories singda Lok Sabha mikhal ge ahum suba phase ki oina ngasi Lok Sabha gi mikhal pangthokre Amade Indian origin astronaut Sunita Williams na Mars ta ahumlak suba oina mission chatnaba sem sakre lakliba laipakpokpa numit ke ayok pung 9:03 mari chatpa matamda USA gi Florida da leiba Kennedy Space Center dagi khongsa lagani haire Ngasigi damakta Mami TV na khomjinjaba national amadi international gi oiba paw matang asida loisinjare makhataba paw gi damak Mami TV meeting taduna lebiyo